ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 9,000 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250. ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ. ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ. 8729844108. ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ, 8729844108. ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ. ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ. ꯂꯟ ꯆꯪꯒꯅꯤ. ꯄꯥꯝꯖꯕ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯅꯤ. ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ, ꯌꯦꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ, ꯋꯥꯠꯂꯕꯁꯨ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ. ꯑꯔꯥꯞꯄꯒꯤ ꯃꯇꯦꯡ ꯐꯪꯖꯒꯅꯤ. ꯑꯅꯧꯕ ꯊꯧꯔꯝ ꯄꯥꯡꯕ ꯌꯥꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯑꯃꯨꯛꯀ ꯍꯟꯅ ꯃꯦꯁ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ. ꯉꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯦꯟ ꯆꯠꯀꯅꯤ. ꯏꯊꯧꯗ ꯅꯤꯡꯊꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯣꯏ. ꯃꯤꯋꯥ ꯇꯥꯕ, ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ, ꯑꯌꯦꯠ ꯑꯄꯟꯇꯅ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ. ꯏꯆꯪ ꯊꯧꯕ ꯃꯇꯥꯡ ꯆꯥꯒꯅꯤ. ꯑꯐꯕ ꯃꯔꯨꯞ ꯐꯪꯖꯒꯅꯤ. ꯌꯦꯛꯅꯕ ꯂꯩꯔꯝꯂꯕꯁꯨ ꯍꯟꯊꯈꯤꯅꯤ. ꯑꯔꯥꯞꯄꯗ ꯆꯠꯄꯗꯤ ꯈꯨ ꯁꯦꯜꯂꯨ. ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯅ ꯐꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ. ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯁ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯒꯅꯤ. ꯏꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ. ꯆꯥꯕ ಥꯛꯄ ꯃꯔꯥꯡ ꯀꯥꯏꯒꯅꯤ. ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ, ꯑꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯆꯥꯕ ꯐꯪꯒꯅꯤ. ꯍꯔꯥꯎꯕ, ꯅꯤꯡꯕ ꯃꯄꯥ ꯆꯥꯕ, ꯅꯆꯥꯛꯅꯔꯟ ꯈꯟꯊꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯀꯗꯕ ꯅꯨꯃꯤꯠꯅꯤ. ꯑꯁꯥꯎꯕ, ꯐꯤꯡꯕ ꯑꯃꯗꯤ ꯑꯅꯝ ꯇꯥꯟꯕꯗꯤ ꯐꯔꯣꯏ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯑꯃꯗꯤ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ.ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ, ꯋꯥꯈꯜ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯕ, ꯃꯁꯤꯅ ꯐꯔꯦ ꯍꯥꯏꯕ ꯂꯩꯇꯕ, ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕ, ꯁꯦꯟꯇꯃꯛ ꯇꯤꯡꯕ ꯀꯥꯟꯅꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ. ꯊꯥꯖꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯋꯥ ꯀꯥꯎꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯕꯇꯅ ꯃꯥꯡꯕ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ. ꯈꯥꯡꯕ ꯀꯟꯕ, ꯆꯤꯟ ꯌꯥꯎꯗꯕ ꯐꯩ. ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯆꯨꯅꯤ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤꯒꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯄꯛꯅꯕ ꯃꯆꯨꯅ
ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯌꯥꯀꯥꯏ ꯌꯦꯡꯅ ꯆꯠꯂꯨ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯏ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤ ꯊꯥꯖꯗꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯒꯅꯤ ꯄꯜꯂꯝꯕ ꯂꯟ ꯐꯪꯒꯅꯤ ꯋꯥꯈꯜ ꯊꯣꯛꯀꯅꯤ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯖꯒꯅꯤ ꯊꯕꯛꯀꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯒꯅꯤ ꯄꯪꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯪꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯪꯅꯕ ꯃꯆꯨꯗꯤ ꯀꯣꯝꯂꯥ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯦꯟꯖꯕ ꯐꯪꯒꯅꯤ ꯃꯤꯒ ꯑꯐꯕ ꯃꯔꯤ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯁꯥꯁꯟ ꯇꯧꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯔꯕ ꯃꯇꯦꯡ ꯐꯪꯒꯅꯤ ꯂꯥꯏꯕꯛ ꯐꯒꯅꯤ ꯅꯤꯡꯕꯗꯨꯃꯛ ꯆꯤꯡꯅꯗꯅ ꯄꯥꯡꯕ ꯌꯥꯒꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯍꯥꯟꯅꯒꯨꯝ ꯆꯥꯟꯕꯤꯒꯅꯤ ꯅꯥꯏꯇꯣꯡ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯒꯅꯤ ꯄꯪꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯪꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯪꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯉꯁꯤꯒꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯪꯅꯕ ꯃꯆꯨꯁꯤ ꯑꯁꯪꯕ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯪꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯂꯩ ꯑꯉꯧꯕ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯑꯀꯤꯕ ꯐꯪꯏ ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯏ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛꯇ ꯑꯐꯥ ꯑꯄꯨꯅꯕ ꯑꯣꯏꯒꯅꯤ ꯁꯦꯟꯁꯨ ꯆꯠꯀꯅꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯕ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯒꯅꯤ ꯅꯆꯥꯡ ꯅꯔꯪ ꯀꯥꯏꯗꯨꯅ ꯋꯥꯅꯣꯝ ꯊꯧꯅꯕ ꯀꯥꯏꯔꯣꯏ ꯊꯕꯛ ꯊꯧꯑꯣꯡ ꯈꯪꯒꯟꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯪꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯒꯜꯂꯤ ꯃꯩꯗꯒꯤꯁꯨ ꯆꯦꯛꯁꯤꯜꯂꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯏꯄꯨꯟ ꯄꯨꯜꯂꯤ ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯃꯣꯠ ꯇꯤꯟꯅꯔꯣꯏ ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯌꯨ ꯑꯆꯨꯝꯕꯇꯅ ꯃꯥꯡꯑꯣꯏꯅꯧ ꯑꯃꯗꯤ ꯅꯆꯥ ꯅꯅꯥꯏꯒꯤ ꯋꯥ ꯂꯨꯝꯅ ꯂꯧꯕ ꯀꯥꯟꯅꯒꯅꯤ ꯑꯔꯪ ꯑꯔꯥꯛ ꯂꯧꯁꯤꯟꯕ ꯌꯥꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕꯅ ꯑꯃ ꯑꯣꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯁ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯁꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕꯅ ꯑꯃ ꯑꯣꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯥꯎ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯨ ꯗꯥꯎ ꯅꯤꯡꯊꯤꯅ ꯌꯥꯒꯅꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯌꯦꯡꯅꯕ ꯉꯝꯖꯗꯨꯅ ꯂꯟ ꯊꯨꯝ ꯐꯪꯖꯧ ꯍꯥꯏꯕꯁꯨ ꯂꯩ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ ꯅꯊꯛ ꯊꯣꯡꯕꯅꯗꯤ ꯇꯥꯊꯤ ꯅꯣꯜꯂꯨꯛꯄ ꯇꯝꯃꯨ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯙꯅꯨ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯁꯦ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯉꯁꯤ ꯏꯉꯦꯟꯒꯤ 23ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ ꯌꯦꯛꯅꯕ ꯉꯝꯗꯨꯅ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯐꯪꯒꯅꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯅꯥꯄꯜ ꯂꯣꯏꯅꯔꯕꯗꯤ ꯃꯤꯈꯥ ꯄꯣꯟꯒꯅꯤ ꯃꯩꯅ ꯇꯥꯊꯤ ꯄꯛꯅꯕ ꯃꯆꯨꯅ ꯋꯥꯛꯊꯥꯡꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯀꯔ ꯔꯥꯁꯤꯒꯤꯉꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯋꯥꯛꯊꯥꯡꯅꯕ ꯃꯆꯨꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ
ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏꯕ ꯂꯥꯏꯕꯛ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯅꯥ ꯑꯌꯦꯛꯅꯁꯨ ꯌꯦꯠꯄ, ꯁꯦꯟ ꯇꯃꯛ ꯇꯤꯡꯕ, ꯑꯋꯥꯕꯅ ꯍꯦꯟꯕ ꯑꯣꯏ꯫ ꯃꯇꯝ ꯃꯥꯡꯕ, ꯅꯆꯥꯛ ꯅꯔꯝ ꯄꯟꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯋꯥꯠꯄ ꯂꯩꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯤ ꯐꯪꯖꯒꯅꯤ꯫ ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯍꯩꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯅꯤꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯅꯤꯡꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯛꯅꯤꯡ ꯈꯔ ꯁꯣꯟꯊꯒꯅꯤ꯫ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕ, ꯁꯦꯟꯁꯨ ꯆꯠꯄ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ꯫ ꯌꯦꯠꯅꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ, ꯐꯪꯕ ꯌꯥꯕꯁꯨ ꯄꯟꯕ, ꯆꯥꯗꯤꯡꯁꯨ ꯍꯦꯟꯕ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯔꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯧ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯟꯒꯦ ꯈꯟꯒꯅꯨ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯤꯅ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯁꯪꯕꯥꯟꯅꯕ ꯃꯆꯨꯅ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯟꯒꯦ ꯈꯟꯒꯅꯨ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯒꯅꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ ꯀꯨꯟꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫